ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯗꯤꯜꯂꯤꯒꯤ ꯃꯨꯈꯔꯖꯤ ꯅꯒꯔ ꯑꯦꯔꯤꯌꯥꯗ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀ꯭ꯋꯥ ꯑꯣꯠꯁꯤꯜꯂꯒ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯕ ꯇꯨꯡꯗ ꯁ꯭ꯀꯨꯇꯤ ꯑꯃ ꯇꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯜꯂꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯄꯗꯒꯤ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯕ ꯊꯤꯔꯤ ꯍꯥꯏꯅ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ DCP ꯅꯣꯔꯊ ꯋꯦꯁ ꯕꯤꯖꯦꯟ ꯑꯁꯤꯌꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯃꯍꯥꯛꯀꯤ ꯕꯤꯖꯦꯅꯒꯔꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯝꯕ ꯃꯇꯦꯛ ꯑꯃ ꯌꯧꯔꯛꯄꯗ ꯆꯍꯤ 50 ꯃꯨꯛꯀꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ ꯃꯉꯣꯟꯗ ꯑꯀꯥꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯇꯤꯟ ꯁꯤꯠꯆꯤꯟꯕꯒ ꯂꯣꯏꯅꯅ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯂꯥꯎꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯋꯥꯀꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯜꯂꯤꯒꯤ ꯃꯨꯈꯔꯖꯤ ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 509ꯒꯤ ꯃꯈꯥꯗ ꯃꯔꯛ ꯑꯁꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯅꯣꯔꯊ ꯏꯁꯠ ꯗꯤꯚꯤꯖꯟꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯗꯤ DGPꯁꯤꯡꯗ ꯆꯦꯔꯣꯜ ꯑꯃꯃꯝ ꯊꯥꯗꯨꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯣꯠꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯡꯂꯛꯄ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯀꯨꯇꯤꯒ ꯂꯣꯏꯅꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯅꯕ ꯂꯝꯗꯝ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯗꯤꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟꯗ ꯀꯦꯖꯔꯤꯋꯥꯜꯅ ꯇ꯭ꯋꯤꯇꯔꯗ ꯊꯥꯗꯣꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯈꯪꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ COVID-19 ꯊꯦꯡꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯥꯇꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯤ꯫